ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Imphal City manungda leiriba yumsing yengsinbada hena lahenaba town planning loisanggi official website www.tpmanipur.mn.gov.in ngase Chief Minister N Birena hangdokre Chauka Thaurangi damang paikhaliba scheme singi kanaba mapung fana launaba miyamna scheme sing adugi matangda ningthina khangba mathau tai haina Deputy CM Y Joy Kumar haikre Congress ki wangangloi oirambada natana handak pangthokiba Wangjing Tentha Kendra ki marak ki mikhalda Independent Mirep oikiba Sarangthem Manaubi ga loinana mioi manga ngasi BJP da yaukre Imphal Police Station ki manung chanba Minithong manakta leiba Assam Rifles Transit Camp da tha asigi tarada bom pokhai khiba matung ngasi ayok hand grenade amasu leiram lei Amadi haukiba pung kunmari ki manungda sedasada mioi amakhak nauna COVID-19 positive oiba thengnakhrai mioi tare na fagalakpadagi discharge sokhiduna laichada si singtha ningai oina laksanba ngamlei Kurumzari Times of Manipur News meng tabiriba punangpu Elizabeth na taram nauchari miyam da mapung oiba pau pizadrungai mangoinana hauzik malem gi oina choba laichet ama oriba COVID-19 dagi ngangthoknaba face mask supa mioi amaga amaga gi marakta physical distancing thamba yamna toina khutsa sengna hamdopana chingbai khoi khudimakna sungsoi soidana pangthok minarasi haina TOMTV ki maikhaitigi miyam da appeal dawjari hauzik mapung oiba pau pizari Puwari oheuragadaba mawongda Northeast India da ahanba oina Manipur da Town Planning Department ki official website www.tpmanipur.mn.gov.in ngase Chief Minister Nongthamam Birena launch tawkre website asigi matengna Imphal amadi Greater Imphal da leiba yum khudimak amamamta oina khangdokpaga loinana yumsing adugi mawong mataw amadi mathol kaya leibano haiba laina khangdokpa ngamlagani Geographic Information System GIS survey soba Master Plan for Greater Imphal for the Horizon Year 2041 asi Atal Mission for Rejuvenation and Urban Transformation Amrut Subdivision gi makhada Government of India gi Ministry of Housing and Urban Affairs na chada chama fund tawbani loina School of Planning and Architecture Bhopal na Master Plan asi sem sabani Survey asada punna square kilometer chamaga marifutara mapan koli masigi manungda 553 meter by 550 meter na saba grid 770 yauri Survey tawriba area asada tongan ba structure lakama lising humdra taret chamapan ga yankhai taret yauri ngasi launch tawriba website asada Chatret ka maudra sheet upload tawduna thamli amade kanagumbagi yumgi detail adu lanba yaurabadi website asida login tawduna semdokpasu yagani hairi website launch sobagi tawramaduda Chief Minister Biren Hai madudi handakta nauna state government na property tax ki matangda pass okhiba law adu enforce sobada website asina achoba mateng panglagani haiki chahi ama chumna survey chathaduna paikhalakliba thaba asigi matengna Imphal amadi Greater Imphal gi area singa si sector wise oina khaidoktuna chamamnaba kayadagi kokpa ngamlagani haiki mahangna makha taraduna hai paikhalakliba khongthang asi miyam amadi lengak puna thaba asigi development da saruk yaminabagi ahanba khongthangni website asida login tawduna mipum khudingmakna achumaran yengbiraba tungda update tawbiduna saruk yabiyu haiki masina lisingani nifuma thoida Manipur asi karamba fivamda leigadage haina semhobada ajoba mateng panglagani haina su haiki प्रजासिंग अपील तौजरी सिगी वेबसाइट सिदा चंगकांदा अखोइना लैदिबा युमसि लंबी अपाकपगी कयादा सोकपनो सोक्तबनो मयामगी नेचुरल कैनोसिंग द वाटर बॉडी द इनक्लोज तौबनो तौदबनो हाइबन सिंग डिटेल्स पुनम सिदा लोइनो उ फंगनी अदुना गवर्नमेंट का पीपल्स का प्रजा का पुन्ना डेवलपमेंट से प्लानिंग से तोमिननबगी अदुगुंबा अहोब स्टेप नि अदुना प्रजा मयामना सपोर्ट तौबियु
अमरोमदा ADC election थेंगथबगी matangda hause atsamna ban kaugani haina tawriba adugi matangda paumi singna hangba wahang amagi paukhum piraduna chief minister na hai hause asi covid-19 gi second wave lakpana maram oraga khwaidagi chawba kumhai ama oriba yausang kumhaida thabal zongba amadi sumang kumhai tawba fawba athingba thamlibani ADC election khaknatana nagar panchayat amadi atai election singsu yaithoktuna leiri amadi school college fawba mapungfana kawa yadana leiribani maram mayok nariba kudong chadaba sing asigi yenglaga atsamna kaugani haina tawriba banasi tawbiganu haina appeal tawrakpaga loinana matam lauraga wari sabagi tangai fadaba lei haiki. I want to appeal to the Atsum Noida Ojiki Hariba Ladiba prevailing COVID ki karigi situation ji yengaga kitang matam khar lauraga wari sagisi noi ban blockade to beginu hedna appeal to Amaromda paumi singna hangba wahang amagi paukhum piraduna chief minister and biren hai Mizoram da hause Myanmar rom dagi refugee kaya changsinal kre adubo Manipur dadi sangsilakpagi pau leitri hiramasigi matang da central government dagi instructions lakpa leitri adumakpu border area singda security alert oina lehan kre hairi nakalamarom da airport khaktana jana by road Manipur gi mapan dagi lakpa miyam sing covid-19 screen tawba amadi Visual Chathaba Hokre Amadi Ahenba Jackson Taurang Singh Lokalagani Hairi Mizoram the live the Vina Changa Pokolopi Pauli, 3 of border gi security sing loine alert hungre loina Murni lady posi bilateral with Ponina state na Quina Tongana Tabak Togongamde, Excelogam, the center the Gimoya, the Torkan instruction of Malakani, Adunga, the Govsiki when they security sing kari kari bhajna thamaga alert lehan gre Cherak sida All Travel Students Union Manipur na ngasi ahing nyong yai degi horaga Manipur gi chingi mafam singda kaukiba pung kunmari gi ban handokpa leite hairi Union asana thadorak pachirol amada khongthang asi ADC sing asigi mikhal pangthoknaba taksin khiba du gi matangda ngarang chief minister na atsam gi mihut kangbuga wari sanabada lainga ki maikei degi positive oiba response fangkhidabadagi lokhalakkhibani Lengak Madi Davi Talibani ki Maikaida Yasinaba Puraknaba Wari Sanabada Chabjaba Firep Amata Mifa Maduda Lobangam Kide Maramaduna Atsamgi General Assembly na Mamang da Lokiba Warep ki Matung Inna Ban Kaunabagi Kongtang Asi Adumak Hongdanaba Lepna Kibani Hairi Miyam gi yaifanaba amadi khudong chawa kaya fanghanaba government na paikhaliba scheme kaya asi miyam na ningthina khangba tangai fadi haina deputy CM Joy Kumar na phongdokrai wafam asing asi city convention da pangtokpa health and nutrition campaign ki thoram da phongdokhibani Manipur lenga ki department of health and family welfare amadi department of social welfare anina pulaga sinba campaign aduda social welfare ki minister O Henry amadi advisor to chief minister health Sapam Ranjan su sarukyaki Family Welfare amadi Health Department na paikhat pathabak sing amadi miyam da piri bakanaba sing stall kaya hangduna miyam da khanghanki Chief Guest oikiba Deputy CM Joy Kumar na luchingduna No Marks No Entry ki campaign hongdoki Deputy CM Joy Kumar na makha taraduna Chief Minister and Birena luchingba lenga asina miyam gi seba tawrakpa chahi mari mapung farakpaga loinana praja singi damak paikhat khiba thabak sing paksana khanghanaba honari masigi manung chana health and nutrition ki matangda campaign ama pangthoktuna Miyam da hena khanganaba honabasi yamna fai lenga asana go to hills go to village amadi go to school haina hongdoktuna miyam da piri bakanaba sing fanghanaba honari health amadi nutrition ani asi yamna mari leinabana miyam na masigi matang da punna khangminaba ma changi haiki high river stall sing sida salaga kamai tori asida leiriba kamuna literature mayam ama yauri adigi nutrition gi matam aduga amukana aina hajeninga leiriba Nasagi living beings the quality at the top the lazy human beings na take issue can be bangami aduna sigumbagi koi na kana bayaba koi na loksan bayaba koi knowledge over the kana gadoba adu natana igi imung manungi kamu de su hai knowledge piraga kana gadoba aigi leiminari ba yum thang na ba kayo lekai kamu de su hai ba mayam se khangal laga mayam pun ki healthy we society ma lakpak ngamna bai se masi am ta ka oi Thauramadu Sarugya Kiba Social Welfare Minister O Henry na Department Asiki Makhada scheme kaya ki kanaba sing miyam da fanghanduna lakli makhata na su fanghana bahonari Portion Avian ki Makhada District Tara Tarukta Masigi kanaba sing fanghankrai Beti Bachao Beti Parao na
नुपीसिंगदा अखनब मिटिंग थमदुना नुपीसिंगी फिवम फगतनब होनरी CM की सोथरबसिंगी तेंगबांग हौदोक्तुना मिमानद्रबसिंगदा मतेंग कया सुपीरी असिगुंबा कया असि पाकसना खंगहनब होनबसि यामना मरु ओइ हाइखि कोई हार्ट पेशेंट नाबगी हेक पोकपदगिना 18 years बोक्से फ्री द लायेंग बने हाइबसे कनागुंबा खंगदबा खुंगंग खरददी अखोइगी केतारे स्मार्टफोन पाइबा हैतबा अदगी फजना लाइक लासु खंगबा यौदबा खरददी सुंगंग खंगदना लैरी हाइतारे अदुना सिगुंबा स्कीम मैम गवर्नमेंट की असुयाम फजरबा स्कीम मैम खंगदना लैरिबा मैम सिंगसे लेंजन बिरिबा स्पेशली अखोइगी सोशल वेलफेयर डिपार्टमेंट अमदी हेल्थ डिपार्टमेंट की ग्राउंड वर्क तारीबरा ग्राउंड फील्ड चलगा अखोइ प्रजा उनरिबा मैम सिंगसिना सिगुंबा ngasai booklet मैम पीब सुमाइना आई सेंटर मैम सिंगसिदैदा फ्लेक्स नपगा गलोइना ना अवेयरनेस कैम्प पांगथोक पिरगदी गवर्नमेंट सिगी ओइबा एखोइना तौजरिबसिगी मथक्ता अमुक हेना बोर फंगनी हाइतारे एखोइगिसु हाना कांग्रेस पार्टी की वांगांगलोय ओइरंबता नतना हंदकता पांगथोखिबा मणिपुर लेजिस्लेटिव असेंबली की मरकी मिखलदा वांगजिंग तेंथा केंद्रदा मिखल थेंगनखिबा इंडिपेंडेंट मिरेप सरांगथेम मनावबी यावना मियोय मंगा ngasi बीजेपी दा यावख्रै सरांगथेम मनावबीगा लोइनना बीजेपी दा यावख्रबा तोपा मियोयसिंग अदुदी कक्चिंग डिस्ट्रिक्ट के मनुंग चनबा वांगु ग्राम पंचायत की वार्ड नंबर 1 की मेंबर वाई राजन वार्ड नंबर 2 की उप प्रधान एल दिवेन वार्ड नंबर 4 की मेंबर एल जेंता अमसोंग वार्ड नंबर 9 की मेंबर एन बसंतनी मखोइना पार्टी असिदा नौना चंगलकपदा पार्टी की लेंगयान फी खुदोल तमदुना हराव तयाम्बा फोंगदोकपगा लोइनना ngasi बाबुपुरादा लेबा चीफ मिनिस्टर एन बिरेन की बंगलोदा तरामना ओपगी थौरम पांगथोखरै नौना बीजेपी दा चंगलकलबा मियोय सिंगबु तरामना ओकलदुना स्टेट असिदा बीजेपी की मपांगल हेना कंखत हनबगा लोइनना लाखदौरिबा मिखल सिंगदा पार्टी असिना हेना माई पाकनबा थबक तौनबसु खंगहनखि लोइनना चंगलकलबा मियोय सिंगी माइकैदगिसु पार्टी की मपांगल कंखत हनबा थमोय सिंगना थबक तौगनी हाइबगी थाजबा फोंदोकनखि ngaiha ki nungaibana mang tharaga lai haraufam laibungda thabal songba yaroi karigomba chonglabadi laibung aduda lai harau handaba fawba yai lai haraubagi nungda tawgadaba machasing miyam mangda tawdana ba honabiu haina umang lai kanba punbalup ukalna khangalakli ngasi konung mamangda leiba ukalgi mayai loisangda handakta social media da ibudau kobru umang lai haraubada tangkhul sabana tawkiba thaba adugi matangda viral oiba aduga mari leinana ukalama lai committee ka wari sanarba matung pangthokpa paumi singa unaba mada lup asigi convener mutum manitona lamdam asigi puwari ga sagona duna laklaba umang lai harauba haibasigi nung amadi palda tawgadaba chanabi lei lai harauba matamda nungda tawgadaba thabak thauram sing mapal thongna tawbiganu maduna fazaraba umang lai haraubagi machat thihanduna miyamna umang lai haraubabu lana urakpa yai nungda tawgadaba thabak sing machi marumda laigi oina tawdaba yadaba sing tawbiyu haina miyamda paujalakpaga loinana covid-19 ki laicha leibana maram oraga lai harauba matamda laicha da sibu ngakthoknaba leiriba chana kanglon sing ngakna chatpaga loinana checksina haraubiyu ngaihaki apambana mang tharaga laibungda thabal songba yaroi karigomba thabal songle haiba khanglabadi laibung aduda lai harauba fawba thinglakpa yai haina akanba section wa thamki lai haraubungda isajing ngahak nungainabani haidana pakhang leisabising natragana maunahajing khutsamnadana thaban chongbagi thoromsi yarigei lai haraubungda tawbiganu kaigumba lai haraubungsida thaban chongbiramba lai haraubungse khoina pau khangjaba natraga tajaba leiragadi maduda lepak miyamgi amasung leingaki amasung ukalgi akhoi mayamjina lokhatpham thokpadu akhoi matam chan lokhalaga lai haraubumdo akhoi khudakta athingba lakwa yai SOP ngakna amasung akhoi lepak miyamgi hojik leiriba akibase covid ki akibase masi yengbiraga akhoi laise haraubiu haiba apeljimaga tawjari Amaromda ibudau kobru umang lai harauba lai committee gi secretary Laisangthem Jugindrona mamangai degi leraklaba lai harauba gi machat sing saukhalakpana maram oraga chatnariba machat sing adabu lana uhanba yaba mawongda miyamda sandokpa tawbiganu laibung asigi oina makhata na lai harauba matamda lai lamthokpa amadi lai roi numitta mitop changhandana pangthoklagani haiki
ꯑꯩꯈꯣꯏ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏ ꯃꯊꯪꯒꯤ ꯍꯔꯥꯎꯕꯗꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯀꯛꯄꯗꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯊꯧꯔꯝꯁꯤ ꯃꯤꯃꯥꯡ ꯊꯣꯛꯅ ꯃꯤꯌꯥꯝ ꯈꯪꯅ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯄꯣꯏꯔꯩ ꯂꯝ ꯊꯣꯛꯄꯒ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯂꯥꯏꯔꯣꯏ ꯅꯨꯃꯤꯠꯀꯗꯤ ꯑꯩꯈꯣꯏ ꯃꯤꯇꯣꯞ ꯆꯪꯍꯟꯗꯅ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯄꯥꯡꯊꯣꯛꯆꯔꯒꯦ ꯍꯥꯏꯅ ꯑꯩ ꯃꯤडियाꯒꯤ ꯃꯥꯏꯀꯩꯗ ꯑꯩ ꯑꯔꯣꯏꯕꯗ ꯑꯩ ꯁꯦꯝꯗꯣꯛꯆꯔꯤ Imphal Police Station ki manung chanba Minithong manangta leiba Assam Rifles ki transit game da ngasi ayuk hand grenade amaga amuk leiramba thengnakhre bom adu ngasi ayuk pung 9 ka minute 15 rom tarakpa duaida cam asigi main gate ki manung kha thangba wall manangta leiba water tank amagi makhada taduna leirambani bom adu leire haba pau fongbadagi Imphal West ki additional SP operations Amarjit Lamabam yauna makok thongba official kaya changsilaktuna yengsinki Asoi ngam thoktanaba kem asigi mamang lambi police na pungza khara thingzinduna thamki tungda Manipur Police Bomb Detection and Disposal Squad BDDS team kauduna ayuk pung 8 minute nifu chatpa matamda diffuse tawraba tungda ayuk pung 13 minute yankhai chatpa matamda lamsangi Langol Forest Range area da asoi ngam yaudana pokhai hanki ningsing bayai haukiba Mars ki tang taragi numidang da lal hawbalup amana kem asimakta da bom lang sinduna pokhai hankiba amadi santri taba AR personal ama asopan nanghankiba leikrabani Ngarang ahing nungyay matungda khara helakpada thokpa laibak thiba thokdo amada nambole sigi manung chanba waheng khuman mayai lekai da leiba ngangom tomba chahi 48 apokpa lekhidraba ibo sobagi semi paka gi yom maina tumna chakre maina chakpa du da imung adu ki puna lupa lak yankhai hen barom gi pochai loinana sel oina lupa lak kaya su amata chithadana maina tumna chakre hairi Pochai singadu ki mathakta NG tombagi loinabi leimopopam nupi macha ngangom ongbi chahi yankhai manga haujikna Family Welfare Department senior female health worker oina thabak tawribi asigi haukiba chahi sigi January thada Yuko Bisnupur dagi loan loba senfam lupa lakh tara mahaki tha taruki tolop amadi GPF ki lauthokpada ngairiba senfam lupa lakh taret macha nupi ani shubigi UGC gi makhada Ishan Udegi scholarship fangbagi lupa lakh amaga lising marifu aduga tombana Pakhangba Lai Committee ki Treasurer Oibana Committee ki Thamba Senfam Khara Maza Nupi Ahum Amasung Nupi Machagi Lik Lai Khuzi Puna Lupa Lak Nipan Romgi Sana Maina Chaktuna Mang Takhi Madugi Mathakta Macha Nupi Ahal Lakliba Thasiki Kunithoida Luhongnabagi Awun Pot ki Lairuba Upu Kangthol Firol Khudimaksu Maina Chaktuna Mang Takpa Aduda Yauki Hairi Mai Chakpa Adu Electric Short Circuit Tagi Oina Oiramba Yai Hairi Yum mai jang pathogdo aduda Leimapopam Jila Parishad member LZ10 Iso Gram Panchayat ki Pradhan W Devan amadi club ki miyoi singsu laktuna yengsin khibaga loinana nungaita ba fongdok nakhi awaba saruk yakiba United Youth Club Waheng Khuman mayai lekai gi secretary Rajesh Yumnam na fongdokhibada ngarang numidang pung 12 khara helakbada mai chakle khangbadagi lekai miyoi sing chenthok naraktuna mai kana ba honakhi Ikang tha oibana arapa mafam singdagi ising honduna haijinki loinana fire service ki phone toll free number da phone tauduna kauna bo honabada chattabana maram oiraga Imphal Police Headquarter ki khutangda pau pinaraga Bisnupur ki fire service lakpa matamdadi pung anirom kanaraba maramna pochai singadu kanbangam haukhidrei Maihau langpoga si karamba matamda thokadabano khangdabana subdivision khudimaki fire subdivision amamam thambiyo fire service ki toll free number call tobada chathanbiyu amadi maraibak thiraba awaba daraba imung asigi mang takliba sing pochai sing lengak na mating pangbiyu haiki Nakalamarom da ngarang yum mai chak hibagi thongdo aduga mari leinana pakhangba Masaigon Youth Welfare Association waheng khuman maning lekai gi members sing na senduna association na koliba yum thong khudimak na angamba mating pangnaduna awaba taraba imong NG tombagi mafamda angamba mating pangkhrei Pagi marakta na tema brem tang lauzari
Sky Hospital Research Centre Private Limited, Rims Road, Imphal. Staffs required urgently. If you are talented and looking for a career in the world-class heart hospital, then don't delay. Apply today for the following posts: RMO, statistician, ICCU nurse, Ecolab nurse, pharmacist, lab technician, HR executive, marketing executive. Pay and perk will depend on experience and performance at interview. Last date of form submission 13th of March 2021. Date of interview 15th of March 2021. Contact HR at 700-503-5081 or 841-593-4236 or email us at hr.skyhospital@yahoo.com. Breaking matungda taram nongchari makha taba pauda. Fourth year of citizen-centric governance ki thauramga mari leinana nisa sijanabana piba mangjaba sing asigi matangda miyamda pauzal piba khongchatama ngasi Imphal gi akoibada chatkrei. District Administration Imphal West na sinduna Kangla gi main gate gi Imphal West ki DC N Pravin na khongchat adu lamthaki. School gi mahiroi sing, NGO gi member sing, District Police amadi Red Cross ki yaungna miyoi kya na rally adu da sarukya ki. Rally adu gi matangda DC Imphal West N Pravin na War Against Drug ki sarukama oina miyamda nisa sijanabana piba chaitheng kaya adu paksana khanghanaba khongchat asi pangthokpani. Fourth year of citizen-centric governance ki palan thauramga mari leinana chatpa khongchat asi aikhoi puna drug ki mayokta lepminasi haiki. Nisa sijanabasi khoi masi phatte masigi matak mayokta khoi mayam hausi aduga laiba anauba mirol naharol sing horei bukambu sing da sigi nisa gi phattaba masina samaj manganba sigi mayam se khoi madu awareness pinanabagi part amoina khoi chathajabani. Indiana ning tamlakpagi chahi humdra manga mapung farakpagi sarugama oina chahi asigi August 15 fawba chathagadoriba Azadi ka Amrut Mahotsav thauramgi haudokpa manung chana ngasi Palel thongdagi Technopole District ki manung chana leiriba Scotland 5 fawba miyamgi khongchadama chatkrei. District Administration Technopole na sinduna chatkiba khongchat adu flag off tauraduna Mayang Lambam Rajkumar DC Technopole na hai Indiana ning tamba fanglakpagi chahi humdra manga mapung farakpaga mari leinana India gi Prime Minister Narendra Modi na haudok piduna India gi state khudimakta pangthok nariba thauramgi manung channa ngasi Technopole District Administration na sinduna puwari ga sago nariba Palel hariba mafam masidagi hauduna miyam gi khongchat asi chatpani chahi asigi August 15 fawbada India gi mafam kayada tongan ba thauram kaya paksana pangthokadoribagi asigi manung channa ngasi District Administration Technopole na sinduna chaliba khongchat asida district level officer sing village authority sing mahiroi amadi khunja kaya na saruk yariba khongchat asina aikhoi khudimak ing tapa tangdu leitaba amasung chawkhatpa India ma purakpa oresan phongdoknaki. 12 March day boraga hang when 15th of August size 15th of August honorable Prime Minister na maduki culminate torkada watu laba program to gi heroine series of event plan to riba sing to gi marakta amani ani thamjage Pali balenga sana chahi mari mapung farak paga amade Indiana ningkha tamlakpagi chahi humdra manga mapung farak pa siga mari leinana ngasi Technopole District ki manung chana leiriba Moreda Emerging Manipur Health and Nutrition Campaign asigi makada Azadi ga Amrut Mahotsav haiba thauram asiga mari leinana rally ama Moreda chatkrei hariba rally aduda Moregi SEO Irengbam Dinesh Kumar Technopole District ki Chief Medical Officer Dr. Gozendro More Police ki Additional SP Law and Order Sangboi Gangte Additional SP Operations M Amit SCPO More amadi OC More na saruk yakhibaga loinana tongan ba medical staff amadi security personnel kya na saruk yakhi rally adu sub district hospital asidagi More kaithel fawraga police station fawbu chatki tongda hospital asida nongmagi ba awareness program amadi screening camp ama supangthokhi hiramasi matangda chief medical officer Dr. Gozendro na thauramasi ga mari leinaba wafam kya ma sufongdokhi Miyambu karam haina tawraga masamu phana leigidagi haibagi maramda karam basinjak sarga kogi haksang phana thangwani haibagi maramda kogi kema masu koi hojoji sathajari loina haiba kema sidaida ahal loiraba miyosingda non communicable disease matangda free da kogi health checkup tawjari
BJP na luchingba Manipur lenga asana praja miyam gi seba tawrakpa chahi mari mapung farakpa ga iroinana chatharakpa thauram Paringi Sarukama Oina Ngasiso Imphal East District Police na senduna war against drug in connection with the 4 years of citizen-centric government haibatimda mass awareness rally ama Khurai Lamlongdagi SP Imphal East Zoge Sandra Hauvisam na lamthaki rally adu coordinating body Khurai Lamlongdagi lamtharabatungda Tilipati Minithong crossing Chekon crossing Ananda School crossing Porompat Ayangpali crossing fauduna Laklaga Porompat Police Complex lamthungfam oiki rally adu da Porompat Police Station, Irilbung Police Station, Narcotics Cell, Imphal East, Hangang Police Station, Women Police Station, Lamlai Police Station, Reserve Line Imphal East, Sagolmang Police Station, Yaingang Pokpi Police Station, Social Welfare Yada Ketrigao Madi, Coordinating Body Khurai gi miyoi kaya na sarkyaki. Awareness rally aduga mari leinana SP Imphal East Zoge Sandra Hauvisam na hai lamdam asida drug na chatharakliba aronba lalong asina khunai asida piriba chaitheng kaya asi aikhoi punna wakhal taminaba matam oire lengak na sangsilakliba khongthang asigi sarugama oina District Police Imphal East na senduna praja miyam da bab tahanabagi pandamda awareness rally asi chatpani popi pambi thaduna drug karbar tawduna hingna ba honaramba miyoi kaya ma ngasidi aina yadaba lambi adu thadokuna amadi mainstream da halakuna hingna bagi atopa pambai kaya thiduna hingna ba honakrai Lengak nasu makhoigi ngamjaba mating pangli asigomba anti social oiba thabak chathariba miyoi sing nasu fatraba lambi asi thadokpiu drug chaba madi yon ba haibasi khunai asi yeknabani haibasi aikhoi punna wakhal taminarasi haina mahakna makhata na phongdokhi masi phataba pot amani aduga no to drugs yes to life aina khoigi sigi team da mayam se nisa si pungun mutanaba akoina district police na opi yanba adagi guli tablet kaya mo phadana aduga drug mari lenaba paja adugi involved to kaya mo jik jela thamiba sigi makhata na chachajakpa amasu akoi lep na chachajakpa thopsil adugi makhata lakpa kanoni habisi mayam India na ning tamba chahi humdra manga subaga mari leinana Azadi ka Amrut Mahotsav ki thoram Department of Art and Culture madi District Administration Bisnupur na puna sinduna ngasi Moirang da leiba INA Memorial Hall da pangthokrai thoram aduga manung channa INA Memorial Complex agi Art and Culture Government of Manipur ki Commissioner M Joy DC Bisnupur Nita Arambam Additional DZ Guwahati and Imphal Region PIV and ROB Ministry of Information and Broadcasting Government of India SN Pradhana ZEO Bisnupur ki makhada leiba school gi mahiroi singi Dandi marching foot rally amasu lamthaki thoram aduda ROB Imphal Ministry of Information and Broadcasting Government of India na senduna tongan ba makhal ki cultural program kaya su utki masigi mathakta hayengdagi hogduna numit mangani chupna photo exhibition amasu pangthoklagani hairi thoram aduga mari leinana Manipur lenga ki Art and Culture ki Commissioner M Joy na phongdokhibada India na ning tamba chahi humdra manga subagi pangthokliba thoram asana India gi scientist singi hai singba amadi culture tradition ga chusin na handuna anauba chawkhatpa India ma ohenbada mateng oiragani haiki Kakching Assembly Constituency ki MLA Mayanglambam Rameshwana mahakna MLA orekpadagi telaba matam masigi manungda semga sagaliba thabak sing ngasi koina chatuni yengsinkhrai thoramaduda CM na hall asi semgatpana ahanba mahaki thabak ni haina sinaram khiba hall gi semga sagaliba sing yengsinki hall adu semjin ba loirabanina mahosagom miyamna thongdo wathoki dama sizinaba yaragani hall asi semgatnaba honabada CM Birena thawayawna mating pangkhibabu MLA na kakchingi miyamgi mihut silaga thagat pa phongdokhi Makhata na khongchada duda MLA na PHED Kakching Division gi EE RK Surendra yauna Kakching Pazi Leikai gi mafam singda thaknaba toti sing phangdana leiriba sing athuba matamda ising phanghanaba yengsinki Loinana athuba matamda ising piba yanaba thabak laukhanaba su khanganki Chahi asigi January ki tang tareta District Level Executive Committee na Submission on Agricultural Mechanization bo thabak ta onthoknaba famkhiba mifamna Bisnupur District ki oina DC Bisnupur amade District Agriculture Officer Bisnupur na recommend tongduna Farm Machinery Bank ki khangalaba beneficiaries single list ta yaukraba qualify ki Chanura Lamching Lop Sintha Pangba Farmer Self Help Group asigi mahutta khungang asida sunglai leitaba ahan them
and Oinam Pisciculture Cum Livestock Cooperative Society haina thoglakliba si aranbani. Maramaduna Kangalaba Singh Asida Chumna Fangfam Thokpa Kudong Chabadu Fanganbiu Haiduna Group Asigi President K. Tonuna Taksilakli Ngasi Quasified the Pangtokiba Paumi Singa Unabaduda K. Tonuna High District Asigi Manungda Mahi Marong Mapung Fana Puthokliba Kungang Asida Submission on Agricultural Mechanization Ki Makada Fangadaba Kudong Chabado Kungang Asigi Ming Sizanarga Atopa Society Amada Pinaba Order Thoglakliba si Laibak Tibani Asumna Chamam Naba Tabakaya Taubasina Tabak Intina Shuba Kungangi Miyamgi Wakalonda Nungai Taba Pokale Maramaduna Mari Lenaba Authority na meeting Changbituna District Tagi Tagat Kiba Farmasida Adumak Kudong Chaba Pibio Karigumba Kungang Asida Laitaba Farmasida Chaktung Pikiba Thoglabadi and Yimating Lauragani Haiki. Submission on agriculture mechanism ki makhada farm military bank ki phangpham thokpa chanura lamjing loop chinta pangba farm self help group ki phangpham thokpa chakthung asi khungang asi ki maming sijanaraga ahan them and Oinam agriculture cum livestock cooperative society da pinaba order tholaba asi laibak thibani distinct education tawraba group asi da phangpham thokpa chakthung asi pidrabadi ain gi mateng lauragani Asamda chahi chakyadagi khunda duna layraklaba Manipuri lak taruk mugasi ngasidi mutkiba yabagi fivamda layre fivam asada lainga ki mateng natana furup asigi lol na saktam ngaktuna layba haibasi oithokte maramasuna Asamda Manipuri singi saktam ngaktuna lainabagi damak Manipuri Autonomous Council ama sembada Manipur lengak madi Manipur ki mipum khudimakna mateng pangbiu haina All Manipur Assam Manipuri Youths Association amyagi Chief Advisor Khetrimayum Kundal na fongdokrai ngasi Major Kulda Laiba Manipur Press Club ta Paumi Singa Unaba Mada Wafamasi Fongdok Laduna Association Asana Manipur ki CM Gasu Kopna Hiramasi Matangda Tha Sigi Tarada Unaba Laikrai Unaba Duda CM Nasu Assam ki CM da Wafamasi Matangda Kopna Khanagani Haina Thazaba Pirakle Haina Su Khetrimayum Kundalna Fongdokhi Adumapu Hairiba Autonomous Council ama Thambada Miyam gi Mateng Yaudana ngamloi Maramaduna Association Asana Taliba Dimana Sibo Mapung Fana Sagat Piu Haina Apil Tokhi ꯑꯩꯈꯣꯏꯒꯤ ꯁꯨꯛꯂꯨꯕ ꯏꯁꯨꯁꯦ ꯑꯁꯤ ꯄꯣꯠꯁꯛꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯆꯤꯅꯥꯎꯁꯤꯡ CSOꯁꯤꯡ ꯄ꯭ꯂꯁ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ CSO ꯄꯨꯝꯅꯃꯛ ꯃꯩꯇꯩ ꯂꯨꯞ ꯈꯨꯗꯤꯡꯅ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯦ ꯁꯧꯒꯠꯄꯤꯌꯨ ꯃꯣꯔꯦꯜ ꯁꯄꯣꯔꯠ ꯄꯤꯌꯨ ꯑꯗꯒꯤ ꯃꯥꯒꯤ ꯑꯉꯝꯕ ꯊꯋꯥꯏ ꯂꯧꯕꯤꯔꯒ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯦ ꯑꯣꯏꯅꯅꯕ ꯃꯥꯒꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯄ꯭ꯔꯦꯁꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝ ꯊꯝꯖꯅꯤꯡꯉꯤ ꯑꯁꯤꯒꯤ ꯄꯣꯠꯁꯛꯁꯦ ꯃꯌꯥꯝꯒꯤꯗꯒꯤ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏ ꯋꯥꯡꯖꯧ ꯇꯔꯥ ꯂꯣꯟꯅ ꯈꯣꯝꯖꯔꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯦ ꯃꯤꯌꯥꯝꯗꯒꯤ ꯁꯄꯣꯔꯠ ꯅꯤꯖꯕꯅꯦꯀꯣ ꯁꯤꯗ ꯂꯩꯁꯤꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯈꯤꯕ ꯑꯁꯥꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯔꯤ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯄꯥꯎꯗꯝꯗꯣ ꯄꯤꯕ ꯂꯥꯛꯆꯕꯅꯤ State asada hokiba pung kunmari ki manungda miyoi amakhak nauna COVID-19 positive oiba thengnakrai miyoi taretna laicheda sidagi fagalaktuna discharge tawkhiduna laicheda si singtha ningai oina laksan bangamlei ngasi COVID-19 common control room dagi thadorakhiba cherolama ki matung inna nauna positive oikiba miyoi edu Ukhrul district dagi ni amarom da hariba pungfam asigi manungda laicheda sidagi mi siba thengnakhida loinana sikhiba masing chahumga humdra humdoida lengdana leiri nauna hengalakliba masung discharge tawkiba masing asi tharaga hausi fawda serasada COVID-19 positive oikiba punba masing lising kunma panga chahumga tara yaure masigi manungda punba miyoi lising kunipan ga chama panga taret discharge sokhiduna active case oina miyoi kuntra khaktamak leiri laicheda sidagi fagalakpagi chang su chada marifutara nipan 10 me Taruk ani yaure cherola sina makha taraduna health worker miyoi lising kuntra ga chatru ka tara mari yauna apunba miyoi lising humdra taret ka Chahumga kun laicheda sigi tika thakre Pagi marakta na temabre ama muklauzari Saklon ama nungsiraba khonjel phazaraba sur kayaga loinana ahal angang pumnamak ki thamoibu sumatuna lakliba saisakpi RK Nandesori lakliba tarik 16 thangje numit ki numidang pung 8 makhai taba matamda mayamda khudol tamjaragani Nandesori dagi apamba isai khanbi bagaloinana wari watai sabina bagidamak aikhoigi number 7629943543 da call tobiro khandi khandi nangi michi khatlakanu Sri Hari Sarnam Aigi Ipuroiba Nomai Kapam Indrajit Singna
magi nungsizaraba imung manung khwai sagai maru mapang amadi mari mata pumnamak puthadoklamlaga haukiba marsi tang ama English ni kunmathoi Fairen gi tara taret ni panba ningthokapa numitta Sri Hari gi charanda changjakre lakliba tang manga Fairen gi kunithoi ni panba irai numitta asi sanchoi lakhot charaga lakliba tang tara humdoi Fairen gi thasi thangja numitta Shraddha din thokle namit asida leikhidrabagi atma santi gi damak ngamsaba pasu kharadang Hari Sankritan galoinana Sri Hari gi charanda kachagadauri Upalakhya asida Brahman Vaishnav Ahallaman Marmapang Khwai Pumnamakna Matam Chana Lengbiraknaba Haizari Seba Phangjariba Singh Nongmai Kapam Lokeshwari Devi Shraddha Mini Kennedy Nongmai Kapam Machanupa Kesorjit Nongmai Kapam Machanupa Singjamai Wangma Mongkhang Lambi Imphal Breaking matungda taram nong chari makhataba paungda India na ningkha tamlakpa chahi humdra manga mapung farakpagi thoram pangthokpaga mari leinana India's freedom struggle azadi ga Amrut Mahotsav haiba thimda Ministry of Home Affairs Government of India gi instruction makhada Department of University and Higher Education Government of Manipur gi liching makhada Internal Quality Assurance Cell IQAC NAAC DM College of Teacher Education Imphal na senduna college asigi hall number 1 amasung 2 da B.Ed amasung M.Ed training singi seminar amasung essay competition pangthokrai pangthokiba thoramga mari leinana college asigi principal Dr. R.K. Lokendro Singhna phongdokhibada haurakliba naha singda maraibak mazati bu nungshibagi wakhalon fahon baga loinana India bu ningkha tamhanbada ajoba thodang yaramba singi thongna singdu khanghanbada mateng oiri haiki Tangkak naina priority basis COVID-19 vaccination asada saruk yaraduna BJP Manipur Pradesh ki Professor S. Tiken yauna BJP ki office bearer Singh ngasi Janims vaccination water COVID-19 vaccine kapthokrai party level ki oina ngasi vaccination chathakhiba duga mari leinana President Professor S. Tiken hakibada Prithibi sinba thungna COVID-19 laichedasana chahi ama chumna awawa tarure adubu aikhoi pumnamaki collective effort amana ngasidi laina asdagi ngakthoknaba India government na vaccine makhalani atenba matamda puthoktuna priority basis ta miyamda phanghanba hokrai masigi sarugamo ina ngasi BJP ki party level dasu vaccine asi kapthokpagi thaba asi paikhatpani makhata nasu chatharakliba vaccination asi mai pakna chatharakani haina party na chauna thajaba thami haina mahakna haiki India se Bharat se adungba vaccine puthokpa amadi masigi lantheng na pata khwaidagi mang thaba adungba phibam mama laya bisa koi punama khange masigi saruka moina koi gi state punamakta COVID-19 vaccine asi kapna na ba phase 9 na category khaidoka masigi damakta nomi ba kangbu sing na honare ba se Manipur su am successfully chathare District Administration Thobal gi meeting makhada District Health Society Thobal na sinduna wakathon amadi health and nutrition gi mathangda awareness campaign ama ngasi Kiam Sifai Laithangol Community Hall da pangthokrai BJP na luchingba lengak asina chahi mari mapung farapagi state asida park sana pangthoknariba 4 years of citizen-centric governance sauramgi sarkamo oina pangthokiba awareness campaign aduda athoiba mithunglen gi warolda Deputy Commissioner Thobal N Bandana hai lengak na tuan ba scheme kaya gi khudangda piriba khudong chawa singasi fangfam thokpa mioi singna lobagi chang yamna nemliba si laibak thibani District Administration scheme singa ki kana balong na ba angamba thakta honagani Thobal District ta PMGAY amadi CMHT ki khudong chaba phangba yaba mioi lakh ama hena leibada supnagi mioi lising kuntaruk rom khaktana card saba si thengnakhi haina miyamda appeal thokhi अपनी responsibility पीड़ा अपनी अपने तत्व लेवल का प्रसार अपनी workforce of the board fighting that का प्रसार तो वहाँ को जो गवर्नर ना बा लेवल का तो सबको लेवल का पढ़ना है BJP na luchingba lengak na chahi mari mapung farakpaga loinana Faudel UPIC na health center asida nomigeba free medical care mama pangthokrai health center asigi MO in charge Dr. Rakesh na luchingduna pangthokiba care maduna mioi humdra rom lemna laengduna hidak langthak sing fanganki
Hauzik oriba Kurai asigi fibam asidi miyam gi mihut ama leitabaga chap manare Kurai asi Imphal manungda khwaidagi sotharaba kendra ama oire haina lakadoriba mikhalda mirep oigadoriba social worker khangopam khambana phongdokrai wafam asing asi ACSC manungchana 3/6 khabai soida naungna semjanba Chongaro wooden bridge miyamda khusinaba amadi Khabai Soy Karongi, Maktab ki CGI shed cushion nabagi thoramda phongdokhibani Khabai Soy amadi Karong Chongaro ani gi marakta chathok sasen tawbada khudong chadaba du koknaba wooden bridge asi social worker KH Kambana paisa puthoktuna saduna ngasi miyamda khusinakibani Thawramaduda mafam adugi nupa nupi kya su sarukya khi Mirep oigadoriba khawapam khambana Kurai asigi mafam ayamba chachare ACSC asuki matik sothana leiramba thengnabada angakpa ma oikhi awat apana thalaba ACSC naungna semga sagatpa haibusuna mangda thamlaga ngasidi miyamgi damak thoklakpani ngasi miyamda khusinariba thongasi isagini haina khallaga ningthina sizanabiyu sathok sasen tawbada khudong chadaba kaya mayok narambadu ngasidi koklagani nakalamaromda Khabai Soy Karongi maktab kidamak CGI sit kharasu mateng pangjabani hiram khayada sotharaba Kurai sing asidi ahongba ma purakpa matam oire miyam gi oiba luchingba ma khanbagi tangai fadaba du lakle chawkhatpa Kurai ma ohensi hairabadi miyam gi khuta leire haiki social worker amoina chachamat awar pan pik thalle social worker oiramaga hojikti sigumba awar pa maim loina semjin jagi habigi damakta live trying to suba Vidhan Sabha election da mirep amoina Kurai country songtok sage na khanjari songtok sage karigma live kar gadi Kurai sida awar pa laitaba kunong ina kun Kurai haiba tare adu momo enjage loina na next generation kanna bidang ta angama thakta akal maka ka gi thorom par pangtok sage na thamjari Department of Empowerment of Persons with Disabilities, Ministry of Social Justice Empowerment, Government of India ki makhada Relief Center for the Welfare of Differently Abled Persons Manipurna ngasi Parents Training Program cum Parents Meeting pangthokrai Imphal West ki Singzamai da pangthokibada L Bobo Singh Social Welfare Department ki MRW na Resource Person Singh wena wangang ki luinana Media Advisor oriba Nimol Ningombom nasu NGOs ki tungda paikhat kadaba thabak thauram Singh highlight tawki Amaromda Imphal pangthokibada Laimayum Amarendra Sarmana Resource Person oina wangang loi oiki Center asigi Advisor Nimol Ningombomna tungda lakadoriba madi hauze paikhaliba thabak thauram singi matangda wangang ki Manipur Congress Committee ki meeting makhada Manipur Pradesh Congress Seva Dal na senduna 1930 da Mahatma Gandhi na luchingduna chatkhiba Dandi March numit pu ningsingduna ingna chikpa khongchatama chatkhrei khongchadadu Congress Bhavan BT Road Imphal dagi horaga MZ Avenue fauraga Nagamapal amadi flyover bridge fautuna laklaga Congress Bhavan da amuk lamthungfam oiki India na ningtamba chahi humdra manga surakpagulina hongdokiba India at 75 Azadi ka Amrut Mahotsav palan thauram tauba oina yumjaw lairambi VLF na India lenga ki Ministry of Tourism gi India Tourism Imphal na pun senduna ngasi India Tourism Imphal gi singzamai chinga mathakta leiba office ki Kangla Western Gate forward lamsang khongchedama chatkre lamsang khongchedadu VLF ki president Thaudam Inau Machana lamthaki khongchedadu da self help group member yauna miyoi nifu manga rom na saruk yakhi Pawgi marakta na tembre amatanga lauzari Panthoibi Construction Private Limited, developing tomorrow presents Panthoibi Green Homes, a destination of luxury living, equipped with modern amenities. Launching on 12th of April 2021. Pre-register starts from 1st of March to get special discount. Panthoibi Green Homes. For more details, kindly contact Panthoibi Construction Private Limited, Uripok Taurang Bamlaika, Imphal. Panthoibi Construction Private Limited na miyang gidamak G+2 dagi G+6 ta upgrade tawkraba residential project amakak launch tawzan. Apun ba sembam ki 10% damak down payment pibiraga lemoriba 90% aduna chahida 6.99% ki changda thagi installment basis ta thibirak payagan. Ngasi maleng simbiro Panthoibi Construction Private Limited, a sister company of Panthoibi Housing Finance Company Limited, Torombam lekai.
ब्रेक की मतुंग ताराम नोंग चरी मखा ताबा पाव पिजरी चाही खुदिंगी मार्च की तांग तरा मरी दा पांगथोपा इंटरनेशनल डे ऑफ एक्शन फॉर रिवर्स 2021 लाकपदा मणिपुर पीपल्स डेमोक्रेटिक फ्रंट MPDF ना मणिपुर की मियाम दा याइफा पाउजल पिरकली पार्टी असना थादोरखिबा चेरोल अमदा नुमिद असना लाकपदा लमदम असिकी मियामना लेरिबा तुरेल सिंह कन्नबा अहेनबा खोंगथांग पाइखतपा तुरेलगी इसिंगदा फताहावती पोलम सिंह थादबा लेपियु तुरेल सिंह कंदुना अखोइगी अकोइबगी खलसी कायहंदना थमनबा होनबियु हाइना मियामदा अपील तौरकली All Manipur Recognized Private School Welfare Association Manipurna Sinduna Handak Chahiki Oina Bosemna Longduna Pangthokadaba ISSLC examination lising ni kun mathoida exam thagadaba mahiroi singi oiba pre-board exam lising ni kun mathoi mai pakna pangthokre Association asina ngasi thadorakhiba cherol amagi matung ina pangthokiba exam adu COVID-19 laichot ki leiriba SOP sing mapung fana ngaktuna pangthokhi Masida Association asigi Flying Squad Team Tarana exam center singda hakthengna chatuna yengsinki maduda mari leinaba school singnasu mapung fana mateng panglaki loinana pre-vote exam asana ISSLC exam lising ni kunma thoida mahiroi sing chang wangna mai pakpada achoba mateng oiragani hairi UPSC na logba NDA gi examination lising ni kunma thoida mai paklaklaba thawal ningombam dagi athokpam naukton maitei amadi NET examination lising ni tarani panda mai paktuna hauze MBBS tamliba Puyam Bankim Chandranibo ngasi mahaki pongna fam laikagi ningombam Utha Youth Club NUYC na sinduna taramna okray laikai adugi community hall da pangthokiba thoramaduda mai paklaba nautona mahakna chahi nauringei matamdagi karamna mahai masin tamlakhi mahaki punsi karamna haurakibage amade NDA exam mai paklaba tungda faurakpa wakhalon sing paudam khibaga loinana tungda haurakliba mahiroi singdasu isagi aningba pamba lambi amamam thamduna mai pakna bahona si haina appeal tawki thoramaduda miyamna sel momento yauna achamba khudol tamduna pukning thawatki India lenga ki Pradhan Mantri Krishi Sanchayi Yojana PMKSY gi makhada District Officer Horticulture and Soil Conservation Thawbal na sinduna ngarang dagi chatharakhiba lomi singi training ngasi loisin khrei thoramadu gi sarugamo oina Thawbal amasung Kakching District ki lomi chamaga tarani thoida ising chingnaba water pump set sing yenthokhrei Ningsing bayai Thawbal amasung Kakching District ki lomi chamaga tarani thoigi manungda Kakching District ki lomi kunthra mapan gi oinadi hana na polam singasi yenthokhrei Haukiba Mars Nipanda ICAN Foundation na International Women's Day Gamari Lenana Grand Unieria Jaipur da Pangthokiba 100 Global Women Inspirational Award Lanthopada Hauze Youth International Conclave UN Development Program gi Country Director of India OIDB Akoizam Nongpok Nganbida Award Sipirakpada Children Radio Listening Club Segarot Khwairakpam Leikaina Harawa Fongdorakli Assam ki Barak Tampaki Sakna Rabai ba Dr. Naurem Vidya Sagarna Mahaki Saireng Lairi Uchan Mairada Handak Amuka Hanna Sahitya Academy Bal Puruskar Award Lisingani Kun Pirakle India ki Sahitya Gilamaida Anoba Puwari Ama Iba Ngamkrei Masiga Loinana Sahitya Academy na piba lemzaningai oiraba award ahumbak fangba ngamduna Manipuri lonbu India da awangba thakta thambada mateng oiragani hairi Hauze amuk sanabagi pau phangbigani Nongmagi oiba state ki thakta Kung Fu Judges and Referee Seminar ama All Manipur Kung Fu Brotherhood Union senduna Dr. Kamal Indoor Stadium Manipur University da ngasi pangthokrai thoramduda All Manipur Kung Fu Brotherhood Union ki President Dr. CH Pradeep Kumar Secretary S Rajeshwar All India Kung Fu Federation ki Working President Sifu TH Norendro Mansuria Kung Fu International India ki Vice President Sifu TH Santi General Secretary Dr. H. Roman, Shaolin Kung Fu Academy, Wangjing, Haitupokpi ki founder, K. Babu Amadi Atay Oza Singna, Mari Oiba, Examiner Amadi, Trainer Sing Oina Sarbyaki.
Ngasigi seminar aduda Manipur laiba kangfu oza amadi judges kunmathoina saruk yaduna makhoi haisingba sing utpaga loinana anauba kangfu gi rules singi matangda khananainaki seminar aduga mari lainana Dr. CH Pradeep Kumar na phungdokibada chaliba thasigi kunmari degi kuntaruk fawba All Manipur Kungfu Brotherhood Union ki mitheng makhada Shaolin Kungfu Academy Wangsing Haituk Pokpina senduna pangthokadoriba kunmanga rak shuba state level kungfu championship lising ni kunmathoiga mari lainana yamna fazaba standard maintain tawba tournament ama pangthokpa ngamnabagi pandamda ngasigi judges amadi referee gi seminar asi pangthokpani liraba martial arts sports asi chawkhanaba honabada miyamna su sanaroi singbu pukning thawatpiu haiki Manipurda lairiba kungfu sanaroi singsigi formality naina rule niyom naina taunabagi damakta ngasi tangai phadana All Manipur Kungfu Brother ingi makhada ngasi gi asukunglo program si pangthokpani aikoina ngasi gi asi 25 State Kungfu Championship ki Wangjing da tawdu sigi 24 to 26 sida referee qualify over referee khangat laga makhoi na masigum blaba tournament asida sang lauba atop art chumna akhoi su kungfu se yamna niyom niti naina yamna qualify ba oza sing lai haibado akhoi unabagi damata ngasigi asugum laba seminar si pangthok jabani Nongren Naharol Chawkhat Khongthang Association asinduna Nongren Mamang Playground da tha sigi manga dagi hoduna hauzik satharakiba ahumlak shuba S Bikram Memorial Lamlai Kendra and Invitees Village Voice Men's Open 7-a-side football tournament ki ngasi sanakiba hanba ground da sector bina ONTC Okshu Ningthemcha Khulbu Panjil ani amada maithiba pikre Tournament asigi ani shuba ground da FC hangangna YYC Yorabungbo Panjil ani amada madi ahum shuba ground na NKFCB Nongadana Tekhel FC bo Panjil nipan ahum da maithiba piki Assam ki Guwahati da tha asigi mari degi nipan fawba pangthokiba nipan suba North East Zone shooting competition listing ni kunmathoida Manipur Rifles Association na rifleman singna medal kaya lauduna sed asigi mai purakre pangthokiba competition adu da association asigi rifleman singna gold taret silver mapan amasong bronze saruk lauduna sed asigi mai purakhibani ngasi nungthil phong kiba pauche singda kari yaukibage habdo myam punna mieng taminasi Manaba coronavirus layong uthokraba anaba lising kunhumdoi ga chani ga marifu manga thengnare anaba crore ama 10 mek ama hum hele lakh ama 10 mek manga nipan sikre naronda school sabagi paisa kaithokhiba singbu ZEO Anil Kumar na kanthok tuna thamle SMDC luhongbagi awunpot sing yauna yum ama maina tumna chakre pausel war on drugs sagatuna rally chatkre State ki thakta Kung Fu Judges and Referee Seminar pangthokre Paunil Khon Yumama maina tumna jakre thawdo du da lupa lakh yankhai rom gi pochai yaukre ngarang bom pokhai khiba mafam du da ngasisu bom ama sakhang daba singna langsilam lei salai cha mapau lengak na piriba scheme sing mipung khuding na khang na bohonabiu Deputy CM BJP ki luchingba sing COVID vaccine kapkre 75 years of Indians independence ki matang da seminar pangthokre Kangla Pau anirak shubo ina ngasisu AR gi transit kem da bom langsilam lei pre-park pro na chathakibani claim tawrakre umanglai harawbagi thoram da thabal zongba yaroi ukal Kisan Satyagraha Dandi Jatra Mingthonba peace rally chatkre Kanglai Paki Maira Kosem gi chairman na maha ki machanupi yauna miyoi nifumapan lana thaba hapsin khibagi wathok leiringai Anoba post kunmathoi launaba advisor tawrakpada angakpo oinare Manipur ahan boina lamlai kendrabu drug yonba amadi sisanaba thengba ngamba kendra oinaba nongmaijing singda popi pambi thadanaba miyamna warep lokre yum ama tumna mai chakre loisalakpada maroiba pawmo khana pizari Imphal City manung da lairiba yum sing yengsinbada hena laihanaba town planning loishangi official website www.dpmanipur.mn.gov.in ngasi Chief Minister and Birena hangdokre
Chauka Thaurang Damang Paikaliba scheme Singi Kanaba, Mapung Fana Lonaba, Miyamna scheme Singadugi Matanga, Ningtina Kangba Matok Tai Haina, Deputy CM Y Zoy Kumana Haikray. Congress ki Wangangloi Oirambadana Dana Handak Pangthokiba Wangzing Tentha Kendra ki Maraki Mikalda Independent Mirep Oikiba Sarang Them Manau Biga Loinana Miyoi Manga Ngasi BJP da Yaukray. Imphal Police Station ki Manung Chanba Minithong Manakta Leiba Assam Rifles Transit Camda Tha Sigi Tara da Bomb Pokai Kiba Matung Ngasi Ayok Hand Grenade Amasu Leiram Lei. Amadi Hokiba Pung Kunmari Manunda said the Sadam Yoy Amakak Nauna COVID-19 positive over Tengna Cray. Mioy Tarena Fagalak Patagi, the Chara Sokiduna, Laja the Sea Singtania Wina Laxin Bangamlay. Ngasigi Oina di TOMTV na Pizaba Manipuri Paulo Izare, Miang Tabi Ribasingbo Amokana, Kurumzari.